ꯃꯤꯔꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ꯫ ꯃꯁꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯗꯤ unexpected and explorer ꯍꯥꯏꯕ ꯁꯤꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ iPhone 11, 12, 13ꯗ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯁ꯭ꯀꯦꯅꯔ ꯌꯥꯎꯕ꯭ꯔꯣ? ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ iPhoneꯒꯤ ꯁꯦꯔꯤꯁꯁꯤꯡ ꯑꯁꯤꯗ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯁ꯭ꯀꯦꯅꯔ ꯑꯁꯤ ꯌꯥꯎꯗꯦ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯌꯥꯏꯐꯕ ꯌꯨꯝꯈꯥꯏꯕꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯏꯌꯥꯝꯕ ꯐꯣꯟꯁꯤꯡꯁꯦ ꯒ꯭ꯂꯣꯕal ꯚꯔꯖꯟꯁꯤꯅ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤꯁꯨ ꯍꯥꯏꯅꯩ, ꯑꯗꯣ ꯒ꯭ꯂꯣꯕal ꯚꯔꯖꯟꯁꯦ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕ ꯐꯒꯗ꯭ꯔꯣ? ꯑꯗꯨꯒ Redmi Note 10Sꯗ Android 12 and MIUI 13 ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦ? ꯑꯗꯣꯝꯅ ꯑꯍꯥꯟꯕꯗ ꯍꯪꯕꯤꯔꯛꯏꯕ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯒ꯭ꯂꯣꯕal ꯚꯦꯔꯤꯌꯟꯠ ꯍꯥꯏꯔꯤꯕꯁꯤ ꯍꯣꯏ, ꯑꯗꯣꯝꯅ ꯌꯥꯝꯅ ꯂꯝ ꯀꯌꯥ ꯊꯨꯡꯅꯕ ꯆꯠꯄ ꯇ꯭ꯔꯥꯚꯦꯂꯔꯒꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯕ ꯐꯣꯟ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯑꯗꯣꯝꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯄꯣꯔꯠ ꯇꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯚꯦꯔꯤꯌꯟꯠ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯒ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯅꯦꯠꯋꯥꯔꯛꯀꯤ ꯕꯦꯟꯁꯤꯡ ꯑꯗꯨꯗ ꯁꯄꯣꯔꯠ ꯇꯧꯗꯕ ꯕꯦꯟ ꯀꯌꯥꯁꯨ ꯌꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ Android 12ꯀꯤ ꯑꯞꯗꯦꯠ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯑꯞꯗꯦꯠ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯔꯛꯈꯤꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯈꯔꯗꯪ ꯂꯩꯔꯒ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯕꯣꯕꯤ ꯃꯩꯇꯩꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ Redmi K50iꯒꯤ ꯔꯤꯚꯤꯌꯨ ꯑꯝꯇ ꯇꯧꯕꯤꯔꯛꯎ꯫ ꯍꯣꯏ, ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯁꯍꯤꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ꯫ ꯕ꯭ꯔꯣ, ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯚꯔꯑꯣꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯎ꯫ ꯍꯣꯏ, ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯂꯨꯄꯥ 10,000 ꯐꯥꯎꯕꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯃꯁꯤꯗꯒꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯂꯨꯄꯥ 10,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯖꯔꯒ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯃꯒ ꯍꯥꯞꯆꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯂꯒ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯗꯣꯝꯕꯨꯁꯨ ꯅꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯚꯦꯔꯣꯅꯤꯀꯥ ꯈꯨꯔꯥꯏꯖꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ, OnePlus Nord 2Tꯗꯣ ꯃꯅꯤꯄꯨꯔꯗ ꯌꯣꯟꯕ ꯍꯧꯔꯕ꯭ꯔꯣ? ꯀꯝꯄꯅꯤꯗ ꯂꯩꯔꯝꯗ꯭ꯔꯥ OnePlusꯀꯤ? ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ OnePlus Nord 2T ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯣꯐꯂꯥꯏꯟ ꯁ꯭ꯇꯣꯔꯁꯤꯡꯗ ꯌꯣꯟꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤꯗꯤ ꯂꯩꯖꯗꯦ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯩꯕꯤꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯐꯪꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯐꯪꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ Lion Gaming MLRB ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ꯫ ꯕ꯭ꯔꯣ, Moto E40ꯁꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ Moto E40 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯪꯂꯤꯕ ꯐꯣꯟ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯗ ꯔꯤꯀꯃꯦꯟ ꯇꯧꯖꯅꯤꯡꯗꯦ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ UNISOCꯀꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕꯅ ꯑꯗꯣꯝꯅ ꯃꯈꯜ ꯀꯌꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯥꯝꯂꯛꯄ ꯃꯇꯝꯗ ꯐꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯐꯣꯟ ꯑꯃ ꯌꯦꯡꯕꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗ ꯁꯖꯦꯁ ꯇꯧꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯀꯨꯛꯆꯥꯛ ꯊꯣꯏꯕ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ꯫ OnePlus Nord CE2ꯁꯦ 900 Dimensity Octa ꯀꯣꯔꯁꯦ Snapdragonꯗꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏꯒꯅꯤ? ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ Snapdragon Mediatek Dimensity 900 ꯍꯥꯏꯔꯤꯕꯁꯤ Snapdragon 768ꯒꯨꯝꯕꯒ ꯆꯥꯎꯔꯥꯛꯅ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯔꯣꯁꯟ ꯌꯨꯝꯅꯥꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ, Dimensity 800ꯒ Snapdragon ꯀꯌꯥꯒ ꯃꯥꯟꯅꯅꯤ? ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ Mediatek Dimensity 800 ꯍꯥꯏꯔꯤꯕꯁꯤ ꯆꯥꯎꯔꯥꯛꯅ Snapdragon 765Gꯒ ꯃꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯆꯥꯎꯔꯥꯛꯅ ꯃꯥꯟꯅꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯕꯤꯁ꯭ꯋꯖꯤꯠ ꯅꯤꯡꯊꯧꯖꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ, Infinix Note 12 5G ꯑꯁꯤ ꯀꯝꯗꯧꯒꯦ? ꯃꯁꯤ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯒꯗ꯭ꯔꯥ? ꯍꯣꯏ, ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ 11,000ꯒꯤ ꯔꯦꯟꯖꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯎꯕ ꯐꯪꯂꯤꯕ ꯐꯣꯟ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣन ꯑꯁꯤ 5G ꯁꯄꯣꯔꯠ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯐꯤꯆꯔꯁ ꯀꯌꯥ ꯌꯥꯎꯔꯤꯕ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ, 20K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯃꯦꯔꯥ ꯌꯥꯝ ꯐꯕ ꯅꯨꯡꯉꯥꯏꯕ ꯃꯣꯕꯥꯏꯜ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯎ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯦꯃꯦꯔꯥꯒꯤꯗꯃꯛꯇ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ OnePlus Nord CE2 Lite ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯁꯖꯦꯁ ꯇꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯕꯖꯦꯠ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯑꯦꯛꯁꯄꯥꯟ ꯇꯧꯔꯒ ꯈꯖꯤꯛꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯗꯣꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ Xiaomiꯒꯤ 11 Lite NE ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯂꯩꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯗ ꯁꯖꯦꯁ ꯇꯧꯖꯔꯤ꯫
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯁꯀ꯭ꯔꯤꯀꯤꯁꯤꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 50K ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯦꯞꯇꯣꯞꯁꯦ ꯀꯔꯝꯕꯅ ꯐꯅꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ Asus ꯒꯤ Vivo Book ꯅꯠꯇ꯭ꯔꯒꯅ Xiaomi ꯍꯥꯏꯕ ꯇꯥꯔꯦ ꯀꯝꯄꯅꯤ ꯑꯁꯤꯒꯤ Redmi Book ꯅꯆꯤꯡꯕ ꯂꯦꯞꯇꯣꯞꯁꯤꯡ ꯑꯁꯤ ꯂꯩꯕ ꯌꯥꯏ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯄꯣꯜꯂꯦ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤ ꯗꯦ ꯇꯨ ꯗꯦ ꯇꯥꯛꯁꯀꯤꯗꯃꯛꯇꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯒꯦꯃꯤꯡꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣ ꯄ꯭ꯔꯣꯁꯦꯁꯤꯡꯒꯨꯝꯕ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯣꯞ ꯇꯣꯉꯥꯟꯕ ꯒ꯭ꯔꯥꯐꯤꯛ ꯀꯥꯔꯗꯅꯆꯤꯡꯕ ꯌꯥꯎꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ Instagram ꯍꯦꯟꯗꯜꯗ ꯐꯣꯂꯣ ꯇꯧꯕꯤꯔꯒ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯅꯣꯡꯂꯦꯟ ꯉꯥꯟꯕ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯁꯤꯁꯇꯦꯝ SQ ꯕ꯭ꯂꯦꯡ ꯂꯩꯔꯤꯁꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯔꯤꯐꯔꯕꯤꯁ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯂꯦꯞꯇꯣꯞꯀꯤꯅꯤ ꯕ꯭ꯔꯣ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯂꯦꯞꯇꯣꯞꯀꯤ ꯁꯤꯁꯇꯦꯝ SQ ꯁꯤ ꯕ꯭ꯂꯦꯡ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯔꯤꯐꯔꯕꯤꯁ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯁꯨ ꯊꯥꯖꯕ ꯊꯝꯖꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯣꯏꯔꯕ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯨꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤ ꯀꯔꯤꯒꯨꯝꯕꯁꯨ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ SQ ꯕ꯭ꯂꯦꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐꯣꯟ ꯂꯦꯞꯇꯣꯞ ꯑꯗꯨꯒꯤ ꯋꯥꯔꯦꯟꯇꯤꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯕꯗꯤ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯇꯦꯁꯂꯥ ꯃꯣꯕꯥꯏꯜꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯀꯔꯝꯕ ꯇꯦꯁꯂꯥ ꯃꯣꯕꯥꯏꯜꯒꯤ ꯑꯞꯗꯦꯠ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯇꯦꯁꯂꯥ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅ ꯃꯥꯔꯀꯦꯠꯇ ꯃꯤꯌꯥꯝꯅ ꯐꯪꯅꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯌꯥꯝ ꯐꯅ ꯂꯧꯅꯔꯤꯕ iPhone ꯑꯁꯤꯒ ꯆꯥꯡꯗꯝꯅꯕꯗ ꯉꯝꯒꯗ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯏꯅꯔꯤꯕ ꯆꯥꯏꯅꯤꯁ ꯃꯣꯕꯥꯏꯜ ꯃꯌꯥꯝ ꯑꯁꯤꯗ ꯇꯦꯁꯂꯥ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯁꯤꯃꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯇꯦꯁꯂꯥ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯦꯝꯗꯨꯅꯁꯨ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯤꯕ ꯇꯦꯁꯂꯥ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯀꯝꯄꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ iPhone-ꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯌꯥꯕ ꯑꯐꯕ ꯐꯣꯟ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯥꯟड ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯄꯥꯅꯔꯤꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯂꯣꯟꯆ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ Xiaomi ꯅꯠꯇ꯭ꯔꯒꯅ ꯆꯥꯏꯅꯤꯁꯀꯤ ꯃꯣꯕꯥꯏꯜꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯈꯔ ꯋꯥꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯄꯨꯊꯣꯛꯂꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯂꯦꯚꯦꯜꯗ ꯃꯤꯗ ꯔꯦꯟꯖꯇ ꯂꯩꯕ ꯐꯣꯟꯁꯤꯡ ꯑꯣꯏꯕꯅ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜꯗ ꯂꯩꯕ ꯐꯣꯟ ꯈꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯡꯗꯝꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯀꯤꯡꯁꯟ ꯁꯤꯡꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯃꯦꯗꯤꯌꯥꯇꯦꯛꯀ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯌꯣꯟꯐꯝꯁꯤꯡꯗꯗꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯗꯨ ꯕ꯭ꯔꯣꯒꯤ ꯄꯥꯎꯈꯨꯝ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯃꯁꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯅ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯡꯖꯧꯅꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯀꯠꯆꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝꯁꯨ ꯃꯥꯡꯆꯠꯇ ꯀꯌꯥꯔꯛ ꯄꯤꯖꯈ꯭ꯔꯕꯅꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡ ꯑꯗꯨꯒꯤ ꯕ꯭ꯔꯥꯟꯒꯤ ꯃꯈꯥ ꯄꯣꯟꯗꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ 7 ꯅꯦꯅꯣꯃꯤꯇꯔꯗ ꯁꯥꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯗꯨ ꯃꯤꯗꯤꯌꯥꯇꯦꯛꯀꯤ 6 ꯅꯦꯅꯣꯃꯤꯇꯔꯗ ꯁꯥꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯍꯦꯜꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯕ꯭ꯔꯦꯟꯗ ꯂꯩꯇꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡ ꯑꯁꯤꯕꯨ ꯁꯥꯔꯤꯕ ꯑꯥꯔꯀꯤꯇꯦꯛ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯗ ꯁ꯭ꯋꯥꯗꯦꯁ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯕ꯭ꯔꯣ ꯑꯩꯒꯤ Poco M3 Pro 5G 6GB RAM 128 ꯑꯃ ꯂꯧꯏ ꯒꯦꯝ ꯁꯥꯟꯅꯕꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ Poco M3 Pro ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯌꯥꯝꯅꯃꯛ ꯐꯕ ꯂꯨꯄꯥ 13,000ꯒꯤ ꯔꯦꯟꯖꯇ ꯍꯧꯖꯤꯛꯇꯤ ꯎꯕ ꯐꯪꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯦꯗꯤꯌꯥꯇꯦꯛ ꯗꯥꯏꯃꯦꯟꯁꯤꯇꯤꯒꯤ 700 ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤ 5G ꯁꯄꯣꯔꯠ ꯇꯧꯕ ꯂꯣꯏꯅꯅ ꯒꯦꯃꯤꯡꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯃꯛ ꯐꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯑꯁꯤꯒ ꯆꯥꯟꯅꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯗꯥ ꯑꯕꯨꯡꯅ ꯇꯧꯕꯤꯔꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩꯅ इहान हाले ब्रोगी चैनल असिना फोन की मरम दा कानबा कया फंगले थागतचरी याम्बा अदोंबुसु आइगे माइकेदगी हाइंगाइ लेतन थागतचबा फोंदोकचरी ममांग चता थागतचकीबा वीडियो सिंगबु लेप लेतन येंगिबा अमदि नुंगाइरबा कमेंट क्या तौबिरकबा आइगे माइकेदगिसु अदोंबु तौबिमल खंगबोचरी तुंगदसु थागतचगदबा वीडियो सिंगबुसु लेप लेतन येंगिबिनबगिदमक्तसु अदोंबु नोलुकचरी मथंगदा लौखचरिबा कमेंट असिना चेसाबम सनातोमन तौबिरकबनी ब्रो आइगे Vivo V23 से हुजिक फाउ अपडेट अनिरक लाख लबा सु अल्ट्रा गेम मोड ऑन तौरगा सानबदा बैकग्राउंड कॉल ऑन हाइट तौरगा लेके सिगी मतंग द करी इनिशिएटिव लौबा यागे अदु हाइबिरो अदोमना हाइबिरगा सिगा चाप मानना यूजर्स के आनसु हाइरिबा प्रॉब्लम असि लई हाइबगी प्रॉब्लम असि आइसु ताबा फंगजरे अमसुंग उबु फंगजरे मरम अदुना हाइरिबा सिगी मतंग द अदोमना यारेबा मखै Vivo गे अदुगुंबा ट्विटर हैंडल अदुदा अमुतंग टैग तौसन बिरगा कमेंट असि तौबिनबगिदमक्ता निंगसिंगजरी अदोमगी हाइरिबा हैंडसेट अदुदा प्रॉब्लम लेरंबा तारगसु मखैगी मखैदगे करम मखलगी सोल्यूशन पिरकपगे हाइबदु येंगनबगिदमक्ता अमुतंग हाइरिबा सि तौबिनबगिदमक्ता आइगी माइकेदि अदोमसु नोलुकचै मथंगदा लौखचरिबा कमेंट असिना नैद्रिबा हाइने बिरमे Motorola G82 हाइरिबा फोन असि हौजिकी मतमदा सिनबा याबा ओइब्रो होय अदोमना हाइबिरइबा Motorola G82 हाइरिबा फोन असि हौजिकी मतमदा लुपा 10,000 कुनमंगा फाउगी मनुंगदा लेबा अफबा फोन अमनि हाइना अदोमगी कमेंट असि पाउ दिजे मसिनि ngasiगी मयामना हंबिरखिबा वाहंसिंग अमदि इबिरकपा कमेंट सिंग वीडियो असि कमेंट तौबिरखिबा अमदि वीडियो असि मुमिंग ताबिरिबा मयाम पुनमकुसु आइगी माइकेदगी हाइनिंगानि गमथंगा चबा फोंदोकचरी तुंगदसु अदोमना मोबाइल फोन सिंगी मतंगदा टेक्नोलॉजी का मरी लेनबा खंगमिंगबा वाहंसिंग लेबा
ꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯇꯨꯡꯗ ꯑꯗꯣꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯤꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟꯁꯤꯡꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯑꯊꯪ ꯅꯤꯖꯔꯤ